Ma'am Krumzari, Dumding Biripic channel, POTHAMINASI KHANGMINASI channel Sina, Nasi Supuduna Luxury, Tanjan the Mikudingi Tamjaba, Q&A Gitarum. Nasi Q&A Gitarum said, Tarit Suba, Tanka Urangudo Male, Tarit Suba, Tanka Sida, Mayam Nahambiraku Wang Sing, Aduga channel Sid Kumjaba Pokum, Mayam Punamak KHANGMINASI, Yang Minaraga, Karikari Wang Sing Hang Ebage, Amasung Equi Kudiman Kamina Yabu Pokum Sing Karikari Lady Bagay, have a do, Mapung Pani Yang Minara Kaminaga Vatare. Yang minarasi kudon tamjara ke kodo de ngasigi Q&A ke thorom di ngasigi ahnu wahang lakusage ngasigi ahnu wahang se hangberi bese Lakshmi lepham no morang dagi hai kakai gi ming Lakshmi lepham no morang dagi Kaka yum sabase sangai yum dagi awang thangbada atombagi yum sabase Yabra simatang hybrid ladi yamna nungai jagani kaka okay Lakshmi hangbiri buhang cham phajai mamang dai na so yumpham gi matang khara thaga sakre ko yumpham gi matang se masi tasena aikoi masinau mari oiba targa so masinau singsigi yenare har kanda ai gi tarebe inkhondo inkondugi na magi yumpham dugi leigada ba hatare hana leram apun ba dugi yade hatare ko aduna aigi sarukne na phangba magi sarukne na phangba adugi inkondugi na sangai yumpham kadai da tai mairam kadai da lei haibna sing je makha kadom no adugi matung ina magi phangi ba yumpham dugi matung ina thamgadom na hatare hoje aduna chan Lakshmi na hangberi bisigi di mapung oina hana leram ba apun ba yumpham dugi oina tawe adumakti lawroroi magi phangiba jaga dudagi oigedamne hetare adui jaga bu oibta gadi atomna oibta rasu kereta tobodo atomna gi lepham jumse okoi machinau leribi singdugi manungda atomna khwaidagi maning ta gadabani maning da tariba magi inkon sarok to phangiba sarok to adudagi kala waida tari karam mapana khwaidagi jumpham chanari hadu yengbi gadamne hetare sumna thamjage yam nungaje wang hangbirakpa mathangi wang lokasagi ko mathangi wang se yam toina aigi Q&A da every Q&A gi takka khudimukti yobi ba tare gi now larte kom na hangbirakpani sar wafam amaka hangjege tamo aigi upu amagi famung sida kakcheng na mohum saduna leramba masi amrokta natte ahum marirak sure masigi apafata fol sar na marik sumna haibira o hai larte kom yam nungai jai wahang sigi pokum pijarake now larte kom na hangberi bu hangse upu manung na kakching saba hamni ko kakching mohum saba se masi karigumba masi chumna leiba matam ka su saroi hatare ekoi ne di khangau daba mokoina aduga piron si jo sulen leng hadana thamaga su sum tawbane aduga tai fatana atom mogum leigi ba ta ki ba gum yorgadi kakching ki masan automatically sum chang kan hatare adun thoina masi ki phaba phata ba habam leitre adu kakching sidi ek upu da khra loina tong dabane hatare sigidi ko Sumaya tamjage adu masigi fataba fol kai ti thoina leite aduna wang hangbirak pem nungai jai naw lartikom mathangda hangbiri bisi nawbi moirang hai kaka kari gum mata hangjage Lainingthou sanamahi se jatra hunbada yumda thamba fatte yum amada ani ahum thamba su fatte hai adubo ekoi yumdo piba ahum gi samnaraga sangna sai magi tongan lainai laigi kubam macha ama thamjaraga duk thamai thabada karisu kaidabra okay nawbi moirang da sumaina haijage yumse tongan sabi gadabne tongan na koigi Lainingthou thambi ge haba daragadi ko yumgi sor thambi ge haba daragadi aigi oiba yumpham amagi matungina yumpham dagi tongan atege samnatana sabi gadabne hek samnaraga hana dagi yum jongne hema saraga magi mai ka legi matamda ka dagi na Lainingthou ma'am thamba yade hatare adu jumdugi oina afabo ide karigumba aigi ona tongana yumpham am leijara kan yumpham dugi matung ina atopaga samnadana aigi inkoldu da sajaba yumpham dugi adugi sor thamjaga dabani ko Lainingthou lamiren se hana yum jaw amada mai ka da thambasi yam fatte yumdugi ona afabo ide leiri makhi dugi ona sumna thamjagi ko yam nuaje wang hangbirakpa mathangi wang mulokasage siraba tamo ai matam khara yaujarudre warobiroi police department ta thabak tawrubana handakti thabak yamna sille asigi damak matam sana yawo fangdre ngakpi gani tamo ai gilepham nasau kha lekai mingna arunjit choi
Korakum Aranjetune, sorry, Korakum Aranjoy, I Kanjay, Aranjoy Kasu Kaibalite, Nangukan, the Yobi Yam Pay Adubu, and the question Hangman and Huda Taragaso, Piripa, Mayam, Tagaleva, question and Sarsi, Mapung so then I don't yin Virum in Hetare. A younger hen coming the wit and Zamalum in recently had a quite pay Hetare. Al Makata Hambiri say, I tamo the Kanging Badi, the Moigi to Sibonda, Konang Pambi Ama Matanda, Hore, Masibu Kamdo, Yano, Tamo, Amukta, Habiro, Punsiki Kawiro. Okay, Yum the Konang Hobusham Pate. Aduna, Mahan give so Taratare Mahan was a Pate Konang Siko. Punsi sang like the book Konang Pambi have a city. Sekodamoina, Ekoigi, Punsiro, Kia, Saki, Dark generation Kia, the man Mag Tunko in the Hodo Pambi Natuna. Konang Pambisiam Lubane, Yumda Karigum Horopa Targadi, Quaidagi, Yumdugi, Yumbu, the Ahal wherever, Miyamabo, Mapam Saba, Mapam the Putopiraga Pazana Tabio Hatare, Magi Ming, the Sum Tabio Sare, or Natraga, the Kaidugi Ahanaman Torshar. The Nam lady have targeted. I Hana Togaga, Ahalamagi, Lake the Ahalamgi Mingdoro, Natraga, quite the Ahal or Maminda, Magi Maming the Tazavani Harga, Mapam Saba, Mapam da, Manguiduba. Present Mapam Savan Tabio Hatare. Sumna Tamjaki. Okay, I'm noisy. Enjoy Wahang Grabuka. Matangi Wahang say, even Q&A the question Amata Hangzagi, Pokum di Haying, Adum Pipiro. Okay, Pizza again, I see. Kari Wahang Tulsi Tabase, Awangdagi Purolaga, Tagadra, Natraga Makadagi, Purolaga Tagadra, Karamana Makadagi, Purolaga Tabase, a Sibanangi high, Karanadi, Awangdagi. The Sibanangi high, Sibukaram Sumduino, a Sarani, Hobom Marti, a Sarani, so Wang Yamton Hungarian Waje, Toin a Kaibum the lady, Mapum Zana Tabiga over Tobutabo to Sisico, Hingan Bibu the Gale, Awangdagi Poroso, then a digi Makati Poroso, Sevaka, Tobi the Gale Hatare. A Tutsi said, Yam the Fabamasiki Tabasi, a coin of Mangagi, a Pava Patapata, the Benny, I'm Kaibagi one. But in scientifically, which is secret to Hamatamda, Hey Lady Bapambi, Mayam the gig, quite a gig of a single oxygen people Pambi de Tulsini. I don't know. Shumang Shumanaga Tulsitar, a going to Tumhogula Kurumnari, oxygen to give Madam ID oxygen loxilini had that assumed scientifically put oxygen away. As you know, Nakanam or give Targo, hungry Wangsi when a day. Tulsi Awangdagi Poroso, Makati Poroso, Mapam Sana Tabi within a quite Marusiko, Matu Hing and be within a seat Tamsage, and go sit to Siporoga, Papa Patava, do the Tulsi Tata using Chilke of Dare. Hadare. I don't know, Toinamasiki, Papa Patava, I'm not later, have some Tamsage. Okay, Matangi Wang say Tamoy Lamsangdagi Anita Ko. Kaigumbamata Hangjage, Nupina Lai Taba, Mapokina Ningthou Taba, Nupana Mi Taba, Mapokina Minai Taba, Yumpan Minavada, Kari Akai Lebege, a Pavalereso, Hybrid Nupina Lai Taradi, Nupana Mi Taradi, Nupapun City Haine, Masibus Sum Libra, Sum Gadra Kari Naktok Ningai, Lebege Pokum Bibira, Diam Noise. It's an Anita, the Ina hygienic message, you know Anita in hygienic message. Me taba lai taba si kang napubo na tiko. Me taba lai taba si kag iyang but iyang naga sumgani habalite. Magi mapok na mit manaba arasi pak na ba ato su iyangani plus ati matagta thawai misak sana ba haina si legani ko. Ato me taba lai taba ngakta na si to punsini habalite punsini pusiro habalite ato yam na kaya na fataba oibo kano su leitri haitare masig po si ko. Anto bo to bo nipa se thaba ama tawroga so khara mangonda yamna kani deep thinking token Hatare. Adogum Khadi lay, get over Male, Adogum Krelay, having a full lay, Aduna, be the guy in a canting gandaba, Aduga, and Waka looking just to be in a craput park and offer some lake in Hatare. Sugum Credit Aduga, Ponsiva Ponsita Vise, Sikon the Yang, Adonat Sitamjaki. Matangi Wang Locus again. Kakai Ming Sunday, Morangtem, Serang Patagini, Nupigi yet Tangba, Pambom da Pambom from Seda. Sambru Labuse, get okay, having a peso takpere. Yet, I'm going to pump on the Sambru Labuse, my quite a Aduna Siambo or get the Haksang Pump the lady with some bruises. Quite a Aduna favor get the Niparum da I Niparum da Krasum of a leg in Hatare.
aduga nupi gi di thoin lei chin nupa da pibu phol oi gadom ne hatare magi ni pa to gi ko sidi pibu phol oi gadom ne sumna thamjage aduga mathang da tamo hana su message thaja khrabani adobo laibak thibudi reply pibiraktre ado hayeng di soidana pibiro tamo aigi isa nupi asi farel mangani panmada sogol sel namita poi rasina minna aduga rasini minna rasini sahi ama makhai tamak ngari isa ahalni adubo isa si makut yamna lengi wa ngangbadasu makut kudombi tillaga mingonda ya he ha yamna sijine masibu karam torga fagadage tamona muktang habiro minasu yamna nuksidre habirak tamobo haningai letena thak naw na thagazagani PK channel ne yai fare PK channel ne yai fare chana hangbire bo hangse chumna thamjage hanadi mingdi ibirakibani ko adubu okay mamang din lokha so do base ming hau ke thobagi ra keno oi kibane du natrang kan hibu gum orangani adu ngasi jum lokha serga muka hangbira bani na ko angang oringi da hainagi bebe sin tung koina ti tai lei aduwa masimang yam phattaba lei habidi or patabu do angang ai sida angang ne ko akoi ahan singna koina pamdaba thabam tok dar simdok pi yabi matam loin lei hatare anu sahi 10 faw si jumai koina loin simdok pi yabane aduna thoina masimana phattaba fall thoina leite tawdaba koina kharga do tongno habisi kharga sum simdok pi hatare aduna khudon bi thin ba ko pe angang hin khara su loi tobu le hatare ko ayama matam na tobu dar gadi khara sum koina khunna par khara sum simdok pi habisi phagi khudon bi thin ba hisi tabu mangon pin point tobu ne ko aduna mayam sum song ni morong ne hatare ado angang na tawradi nuksina bu su leibane da thoina masin akai bi thoina leite habisi thamjaki ko okay yam nuai jai wahang khara siga loina da ngasi gi ne di hangbri bo wahang sing sigi paukum pi jaw matang sai loi jirage mayam na hangbri bo wahang sing amasung hangba nang bi hogdo sing na loi bo pabu mieng tabi bi da mak channel sigi ma keri ngam kele den thagasari ha bo pham ji thamjaraga ngasi gi dong tu di Q&A gi thoram si matang sai tension jage mathang gi thang ju numit so mok anau bo Q&A gi thoram myam du kudol tamjage ngasi gi di kaina na ya thang ni jage pinabirase